अहनबदे यamna maruoiba update ama arambai tengolgi robin mangang khoirakpomdagi lokhatjage binungsi leitana yamna tamthina ngasi kuki kene bina Nscn gi captain RS Winson Amadi atopa Lanmee manga amaga punna taruk manipuri amadi Myanmar border oiriba angol singdam hiat thina hatpi khibabu thamoi sokna nungaitaba phongdoksari haujikti maitai naga pangan ahummak punsin aduna fakidraba kuki sa sing asi loisinabagi matam sapsare Sana yaure haina robin mangang khoirakpamna phongdokpiri aduga mahaki makhata update na Delhi gi pau khara nungai trasu somda yamna nungai ba pau leire sa ani tukre sabkhairaga loisin trasi haina robin mangang khoirakpamna phongdokpiri aduga mathangi update asana I pau manipur update gi lokhatjage ukrul gi yangli haiba khunda kanna kapnari kuki mari sire hairaki kuki gi laifam loina question le hairi pau asi I pau manipuri update gi lokhatjabani aduga makhagi update asana Kangpokpida bus ama mai thakre details kaiminasi aduga mathangi update asiso I pau manipuri update tagini kamjong site ta kuki ani sut tawramle kuki len fangkre makata pa pau ngaiminasi haina I pau manipuri update na phongdokpiri aduga mathangi update asina manipuri news update tagini kangpokpida CRPF puba mitei gi bus ngarang kuki singna mai thabadu CRPF na kari su tawbungam khidre hairi aduga mathangi update asina Rest in peace, brother Captain Winson Amadi Lanmee sangsilak na bahot na kibakene bigi terrorist singna thingna bahot na bada Nscn gi captain yang na thawna parba Lanmee khara thawai na ponta piki